Paujedi Yumpum Oibamaroi Pau Kharab de Taujari, Ngarang su local transmission the mioi Yankee positive oire. Ngarang su Manipur the Nona mioi Chama COVID-19 positive oire, Masigamanung the mioi uniform the Amade Central Armed Police Force the Guinea, Adugalem Horibasing Asigamanung the mioi Yankee Amade, Mapanda Satu the Mioi Singni, Loinanat local transmission ni Haire. Ngarang nung positive or clubsing asit Thakhre state asida COVID-19 ki Apunba confirm case lising home sanipan yang kayum do YOUKHRE. Masigamanung the mioi lising ani kasama kuni thoi recover to bang amkhre. Aduga mioi lising amaga chatret kunna active case that laire. Haujuk pabudal laichet asina mioi taraga mathoi siankre. Ngarang nung positive or clubsing asi Impal West dagi kuntramari Thawal dagi ama, Senapati dagi ama, Kangpokpi dagi ama, Saldel dagi ama, Sosanpur dagi ani, Impal East dagi taru, Kaksing dagi ani, amadi Kamjong dagi mapanne. Hauki bapung kun mari asida mioi humraga nipan laichet asidagi, Paduna discharge YOUKHRE Haire, Makhoi amba Central Armed Police Force dagi ngaktani Haire. Atopa pau amadana Naga Peace Talk September Thap Haomi Manungda Loisinnaba PMO na Matam Thakhre. NSNIM Naga National Political Group NNPG amade Center ka sathariba Naga Peace Talk sariba sahi asige September Thap Haomi Manungda soidana Loisinnaba yai Haire. Agency dagi phangba pau amana hai Prime Minister Office dagi Naga gi leiriba issue asi lagliba September Thap Haomi Manungda Loisinnaba gi aroiba matam Thakhre. Mathangi sayul dagi Prime Minister gi maikei dagi mioi amana saruk yaduna cai naduna leiriba Naga gi issue sing khanaragane. Naga gi maikei dagi mioi sing saruk yaduna khanagadoriba mifam aduna Janaba ama praklaba matung matam sangna laklaba issue asigi aroiba kutyek pinanaba mafam matam September Thap Haomi Manungda Leppu kani Haire. Pausina makatana Hairiba mifam asi pangthoknaraba peace talk ki interlocutor oiriba Aran Rabi ngasi natragana hayeng ge numitta Delhi da soidana thunglaba yai Haire. Hanane NSNIM gi lusingba kyasu Delhi da leiribane. Center gi maikei dagi tonganba flag amadi constitution pinanaba NSNIM gi maikei dagi thamlaki wafam adu yakidrabani adubo NSNIM gi maikei dagi su aroiba Waroisinda da makoi gi apamba sing soidana jahunanaba takchinba su lei leptre. Handaki mifam asida interlocutor gi maikei dagi Naga rebel group singi masing Kedar amadi khosu khulai singi masing su anglaba yai Haire. Waroisin gi matam thin Hairibasi gi matang da pau asina hai Naga na tongan ba flag amadi constitution pinanaba gi wafam thamlakba asina oiraba yai amade wari asibu thugaina ba mioi kana khonari haina su makha tarakle. Marak asida Naga Peace Talk ki Waroisinda Kuki Namna Khundariba district manga Yaosillakpa Yaroi Kuki NP. Naga Peace Talk ki aroiba tangkak naksilakle haina regai jarakta Kuki NP Manipur na demand kaya yauba memorandum amba Bharat ki Prime Minister Home Minister amade State Executive Minister N Birenda Pisinkhre Haire. Memorandum aduda pankiba maru iba wafam sing de NSNIM na aranba mawngda mara leitaba Kuki kangluki miron bi angang yaw na mioi sama pan chupna mga murder tawkhiba mamangai dagi leiraklaba Kuki phurup ki khul sahum humpu mang takhankiba amadi mioi lak ama hedba bo mai thaduna lehen khidaba kaya dugi asumba wail puthokadabane karigumba masi namsin don thamlaga Naga gi Waroisin purakpa yaba ngamloi Haire. Kuki kanglupna lamdam asida leiriba phurup singbo ikai khumna tuna ingna sikna leiba pami adubo NSNIM gi TS moibhagi lising makhada Kuki kayabu tattana namthanabo hotnare. Manipur gi district taraga taruk leibagi manungda Kuki na namna taba district mga iyauri mafam sing asi Naga gi territory ni haina NSNIM na claim tawri. Hairiba wafam sing asi center na ningthina yangsindana Waroisin puraklabadi irang thoknaba sinba lalok oina thokani haina su memorandum aduda palle. Naga Waroisin gi matangda president da aiba singna memorandum pisinkhre. Naga amadi center gi marakta sathariba wari sanaba asigi Waroisin ama athubada purakpagi wafam lakpada Manipur gi interest sokpa yaba wafam yahulloidabani haina India ki president Prime Minister Home Minister amadi Manipur gi chief minister da Union of Association of Manipur Rights ki Manipur Writers ki maikei dagi memorandum aba pisinkhre Haire. Lupasina pisin ki memorandum aduda Manipur gi sanglaba puwari sing khangaladuna Waroisin asi lakpada lamdam asigi miyamna yaroida wafam sing jawlaktana wafam sing pankhi. Nakalamromda ILP pass Piba Leppu Hairibasi Eikhoi Esana Ethou Masak Khangdre Takcharabani Federation of Haomi. Mapandagi mitop sing changlakpada ILP pass Piba Leppu Hairibasina Eikhoi Esana Ethou Masak Khangdre Takcharabani haina Federation of Haomi ki serol amana Haire. Federation asigi serol asina hai mapandagi changlakpa mitop singda ILP pass Pibasi coronavirus na marum oiraga Mars ki sechet taraga ni pandagi lepkhiba adu nahuna na makhatana special secretary home na July gi sechet kunga mathoida thokiba resumption order aduna
पास पीबा हौखे मसीदा तंबाकी लुप कयाना ILP पास पीबा खुदक्ता लेपनाबा वफम कया फोंदोखरे अदुबो लेगाकना अदुमक पास पीरे मतंग असिदा फेडरेशन ऑफ हाउमीना मियामदा थाजबा थमजनिंगबदी ऐखोइना पास पीबा लेपु हाइबसी ऐखोइ इसाना इसागी पथौ मसक खंगद्रे ताकपने मसी हाइफम थोकते सिरोल हसिना हाई लाकलेबा मिटोपसिंग असि कनाना कदाइदा थम्मे कनाना मिटोपसिंगदा थबक पे कनाना ऐखोइ की लेकाई खुंगमदा संगल्ली हाइना हंगलदुना मसी ऐखोइना तौबा ngaktane मिटोपसु ऐखोइना थम्बनी थबकसु ऐखोइना पीबने संगजफमसु ऐखोइना पीबने खुदिंगमक असि ऐखोइना इसागी असोइबा तौरोइदबा थबकतु कनादा अमुक तहनगदौरिबनो हाइनासु चेरोल असिना हंगलकले ऐखोइ अयाम्बना लाकलेबा मिटोप अमदा पास याउब्रा हाइना हंगदे लोइना मकोइदा पिरकलेबा पास अदुगी वैलिडिटी चेक तौदुना यंसिनगदबने इनवैलिड ओइरबा अमसुंग पास याउदबा थेंगनरबदी मनाक नकपा पुलिस स्टेशनदा सिन्नगदबने अमदी BEFR लिसिंग अमगा सनिपन हुंड्राहुमदोइगी फंगफम तोकपा पेनाल्टी फंगनगदबने मसी ऐखोइ खुदिंगमकी राइट ने ILP सिस्टम मपुंग फाना चनंदबा आइबसी लेंगाक खकी मथौ नते आइरे चेरोल असिना मखाताना हाय ऐखोइगी मांगदा तारिबा ख्वाइदगी लुरिबदे म्यांमारदगी हाइजिलक्लगा आना संगसिनदुना लैरिबा कुकी सिंगी मरक्ता येप्सिनखिबसिने अदुगा अमुकसु मैतै पंगल सिंगी मरक्ता येप्सिनख्रबा मुस्लिम सिंग थिदोक्तबा असिने गोरखा सिंग खंदोक्तना अदुमक लैबसुने मसीबो आइडेंटिफाई तौबा रिपोर्ट नत्रगना पास बहन बाइबसी मणिपुर लेंगाकी मथौने खुल लेकाइदा बर्थ रेट हेंगतपद नतना मरक्ते हेंगलकलिबा सेंसस पॉपुलेशन यंगचिनदना लैरिबा लो फुल्ली यंगचनबगी थबकसु लोकटबसी ILP सिस्टम चनबगे कानबा मंगनबनी अमदी लेंगाक लैतबग चप मानरे आइरे बेंगोल ईस्टर्न फ्रंटियर रेगुलेशन लिसिंग अमगा सनिपन हुंड्राहुमदगी क्लोज 7 दा याउरिबा नेटिव पीपल डिफाइन तौफम थोकपदु नथैदुना थंबा असिना येलहौमी कन्नबो होटनबदा मथौ तारिबा ILP कमदौना मपुंग फागदौरिबनो हाइना हंगलदुना अतुबा मतमदा मणिपुर लेंगाकना ILP सिस्टम BEFR लिसिंग अमगा सनिपन हुंड्राहुमदगी मनुंगदा याउरिबा मसाकसिंग अदु थबकतो ओंथोक्तुना मणिपुर इंडिजिनियस सिंगदा कानबा पिफम थोकी हाइना सेरोल असिना मखाताना फोंदोरकले अरोइबदा कंटेंट सिंग असिगे मरोइबा पाउ खरा असिबा पाउदमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबो पुनमक पथागचरी लोइनना चैनल असिना अदुमदा कानरबदि सब्सक्राइब लाइक एंड शेयर तौबा काउबिगनु पुनमक पो अमुक हन्ना थागचरी।